Ahanbada Moriba Pau. Bank Miyam Gapaba Mari Tamlabadi Chokat Palebak Ama Oibang Ngamgani Haina Forest Minister T.A. Shyam Kumar Fongdokre. Amasung Makong Sombiba Wat Padagi Malembi Takta Yobang Ngamgada Basanare Kiala Makang the Monkey Bayawi Haina Health Minister L. Jent Kumar Fongdokre. Kurumjene STV Pau meeting tabiri basimutaram nokcheri haji pau sadongna pizari. Bank miyanga pabamari thamlabadi chokot palaybak ama oibang ngamgani haina Forest Minister T.H. Shyam Kumar Fongdokre. HDFC Bank e-loan Imphal da hogdokpagi thoramda Minister na wafam asi Fongdokhibani. Mela asi Imphal branch, Chingmairong branch amadi Pauna Bazar branch da pangthokli. Thoramadu Circle Head East ki Senior Vice President Kabita Jain Bank asigi ate official singsu sarukyaki. Minister Shyam Kumar na bank tagi loan lobada haraw na lobagum singba matamdasu haraw na lowkiba dugum na singbiu. Loan singbagi hainabi lairabadi bank sing nasu miyam da thajaba hengat laktuna ahen ba senpam thadaninga kani haiki. Masi akoina hangai made akoisi loan phangbagi de koin bank na khoigi phana loan si pire. Phangmun misde nungai ba samai hai sing mudasu adum nungai na singbiba. Adu regadi masagi koi bank ne customer ne samana na khoigi nungai mina ne ba. Koi ngasi de Manipur da aham na koina bank no je khoigi housing loan piba hore. Adagi business loan piba hore. Makhan mai lumi am je koina si thajab si makhan da ba hai tare. Si thajab si maa ka ne koina bank ga praja sing ga le mari je. Si koina adu phari ga le pak si state sa sa tori ne. Aduna I appeal to the loani. Is it loan pang mada harawas bana sing mada harang sing view have is appeal to it. Thank you. Makong Sombiba Wat Padagi Malemgi Takta Yobang Ngamgada Basanare Kya Lamakang the Monkey Bayawi Haina Health Minister L. Jent Kumar Fongdokre. Ngasi kay Samtong Elang Bamleka Community Holder Pangtokiba Panganba Body Building and Power Lifting Training Center gi Sanare Sing Okpagi Tauramda Minister na Wafa Masi Fongdokibani. Tauramaduda Center Resig Advisor E. Dolendro, E. Ibocho and Sivdas All Manipur Power Lifting Association gi President and Kumar Amasung NG Thoibasu Sarukyaki. Chahi asigi oina National Championship ta mana loroklaba amadi hanagi sanaroi singda khudol tamduna pungning thawatki. Minister na makata na sanaroi singi afaba khutlai piba ngamdaba sanaba chatlamdai da government na sel gi mating piba ngamdaba gi award pakya leiri. Malem gi thakta yoba ngamgadaba sanaroi kya award pakya asi leibana awaba kya thengnari. Masi yenglaga sports policy semna na bakan na khanari haiki. Thangge hai bade ki ya da makai ni sports academy kan to ni ba makai ko di sabiga maina ko education je apa nan se je potential long da le ba sana bagi da mutne hai da lu to ba ko makai ni to me ya ma se sebe da bagi ni hai to ni machine me ya ni di masida lai kana am para su pa bi kana am para su ma ko so ni mo ta ni ma ko so ni ba ki da bi ya o ga de Pagi hanya am farade su itu mau tak tu mungkin pagi berdoa mungkin na mungkin jadi bisa ada cara kita punya auki orang nak sendiri kita tahu. Sana mungkin disiplin jauh lebih baik. Masih individually my skill hanya am leh su disiplin jauh lebih orang jadi post malu wajah malu halam sehingga malu secretary sehingga malu jadi disiplin jauh lebih. The kitchen for a hydrogram, the napoli, take your Pandit Dindayal Upadhyay Birth Centenary Celebration Committee na Sinduna Pandit Dindayal gi Life and Teaching Haibasida Lecturer Thoram ngasi Classic Hotel de Pangtokre. Thoram asida Education Minister T.H. Radhesham, Rajya Sabha gi MP K.H. Vavanand, India Policy Foundation gi Director Rakesh Sinhasu Sarukyaki. Pandit Dindayal hanagi party gi icon oirambadagi ngasi mahaki thabak amasung mahakna tapuiramba khudingmak khangnarakpadagi leibak asigi icon ama oire. Mahaki kathokpa Maribak Maramdam Nungshijaba si Lamdam Asigi Rani Gaiden Luga Wakalon Manabayawi Haina Rakesh Sinhana Fongdoki. Minister Radhesham na Pandit Dindayal asi Mangtharu Rabakunai asida Anoba Mangal Piduna Ahongbo Purakiba Luchingba Mani Miyamgi Tabak Taubada Mikal Tengnadragadi Politician Oidabagumna Kanbagi Wakalol Hongdoklasi Isagi Tabak Aduda Miyamna Sak Kangansi State Asigi Celebasta Dindayal gi Punsi Wari Haplagani Haiki.
Mahatma Gandhi, Pandit Nehru, Tongan kaya Sardar Vallabhbhai Patel, Thor Credo Mai Tawna Din Dayal, Upadhyay adu great leader amani, adu mayamna kahenna maramda magi teaching maramda khangbira moi khanbadi madu khangmada koi kana gani angang simsu khangmada phagani acho ko role am logi bani na afaba leader gi maramda naina vai se hojek kan ni koi oiriba samaj phibam tandu leta da ba competitive yam oirapa matam thangak ta pressure yam lei matam da adu leader gi khana ni na vai se yam tangai phada matam ne khanse afaba leadership style khangma du leader se badaka le aduna leader sa da leader se bi bada afaba mi puthok pada khwai gi chaw thodang lo se kana no hai ba kan da ekhoi gi principal sing headmaster sing oja sing sinema Angang yok pahaibasi kunai sigi yamna maru eba saruk ama oibana ekte yauriba singa du maung chumlabadi lining gi khena balaitana mipung khudimangna tawbaya bathabak ni haina Manipur High Court ki acting chief justice and Kotishona Fongdokre Central Adoption Research Authority amadi Ministry of Women and Child Development gi makhada Social Welfare Department sinduna Manipur High Court ki auditorium da pangthokiba adoption regulation lisingani supna tara taret ki state level orientation program hogdokpagi thoramda wafa Masi Mahakna Fongdokibani. Tharamadu the Central Adoption Research Authority ki CEO Deepak Kumar, Manipur Commission for Protection of Child Rights ki Chairperson A. Sarat Kumar, Social Welfare ki Commissioner H. Dilip, Director Jacinta Lazara Su Sarukyaki. And Kotishwana Makhatana adoption haibasi ek the piriba procedure adugi matung inna biological parent tagi macha amabu atopa parent amana angang adugi fangpham thokpa hak khudingmak fanghanana ba laimina ba adu bukhangne adoption haibasi Roman Empire matam dagi chat aduna laklaba chatnabi amani Roman gi emperor adusu adoption child haina horakhibani ek ki matung ina yogni ba mama mapa adu dagi angang adudana hena protection pigadabani haibasu palli haiki belief, religion, community he belongs to, one can adopt a child by following the procedure. That's how this 2000 Act has opened up a new, fundamentally changed the concept of adoption, which earlier focused to the adoptive parents. Now the focus is on the child. The focus is on their welfare, focus is on their restitution to the society, focus is on how to reintegrate the society. The whole, in the process also opening up new opportunities for any person who is interested in adopting a child, not merely because of his personal religious belief that I will go to heaven or I will avoid going to hell. It becomes now immaterial. Lanai music na social media da atopa purup amasung lining bu nungai handaba wakai thagat tanaba National Identity Protection Council NIPCO na appeal tauri. Handak numit kharani ki mamangda yumnam debjit kawamiyoy amana Facebook ta pun na hingminariba Islam lining chatpa Manipuri Meitei Pangal Ichil inaw singi pukning sohan bayaba wahi wata season naduna fongdokiba wafam adu laibak macha tadaba daite yaugdaba wafam ni haina NIPCO na lum na lawi. Watok asi media yauna wafang na bahengat laktuna miyangi mahusagi punsida kahen bayaba fibam amal laklibasi lup asina nungay tabafawi. Deputy Chief Minister gi macha oirambana mahaki asigumba daiti yaud bathong asida he na wafam asi chokthok na wafam oheli. Maramaduna Deputy Chief Minister na su mahaki macha nupagi thong asina ohelakli basi loishin na bahon na famthoi. Amaromda Meitei Pangal Ichilinaw sing na su asigumba wakal yaudaba kanaguma miyoy karana social media da pangtha da thagat pa wafam sing da hena nungai taba pokpi dana basu apel tauri watok asi hena chokthok tanaba phaminaraga wakal taminaduna loishen biu matung amuk hana thok tanaba hotna baga loina na miyangi mausa gi punsida akaiba thok tanaba hotna minasi haiki Uttar Pradesh ki Noida da lekhidaba uripok achom lekai dagi chanam pravesh misi asi chingna ningai oi achumba while fangnana ba CBI da thiganhan gadabani haiba dabida uripok achom lekai da wakat khongjang ama chathakre lekhidrabagi mayamba na fongdorakpada mahaki manaw nupa mangkhibaga mari leinana police ta matam chana missing report tauki missing report taukiba police station aduga mahakna lekhide hairiba hospital aduga yamna lapna ba mafam di natte kanagumba kharana misi asi maram lotsinna ba hotna bagi chingna ba lei CBI gumba independent agency amana thigalhan biu haiki Talgisu asoiba ma'am leire mana changba timing ga dagi magi reception da iramba chegi moi buksida timing chi mana de duga
मा थोपदा मोय सिक्युरिटी ना कदबे खामदबनो अदुगा सिरगा पुसलाप मतमदा पोस्टमार्टम तौबगी रेडी दा लेता गसु मोय अना मानक नकप पुलिस स्टेशन पाउ पीदब काइगिनो मनुंग दा मोय खंखंगना तौब्रा नदा organ trafficking lai सियाम तिन चिंगरे होजिकति पुनमकते CBI गुमना खितंग अचौबमना चंगबिउ जेन पामे Ministry of Culture ki makhada public theatre artist Nambol Sinduna numinini chathagadaba performing arts ki festival public theatre hall Nambol da hokre hokdopagi thoram da hanagi union minister oiramba Tes Chauba Nambol municipal council ki chairperson says Basanta El Sanoi college ki principal oiramba M Ibohal Susarukyaki Lekhidraba founder principal Ningombam Ibo Tombigi mafamda leisu kattuna kai khumna utki Tes Chauba na thaina ngaidagi hauna nat ki chatnabi isai lila drama na Masigi saktak to na lakli, ako'y na matampumba nat sing asibu yokat na ba hot nagadabani haiki. Art and culture is here, and so for a high was here, ako'y puro maki amato ba, Indian world Canada, Dr. Kani, who chocolate doggery, looking hours in a public theatre to Chirio, public theatre, Anamanamba, Pambiu, Nakoy Namba, Chile, Puyamay thaki bagi apun baning singlup sengkiba chahi ani mapung farak tuna chahi asigisu thorom mapung fana pangtok na ba miyoy tarani thoina saba anoba committee semkre Pantobi sindam sanglin waheng kumangi El Dhananjoy Mitaibu chairman apok pamarup ki CH Biribu convener hakre October 3 pangtok kadoriba thorom asi mapung fan binaba miyam na mating pangbibagaloina na numena sida haraw kumay ban na chingba tawbiga no hairi Citizens Club soibam lekai gi yankai mapal shuba mapok kumon thoram club asigi sanglen da pangthokre thoram adu da MLA Okram Henry club asigi president Oinam Priyo Kumar hani ki president RK Funindro Susarukyaki Lekhidraba club ki members sing da leisu katune kai khumnaba utpagal loina na hana thau puramba sing da khudol tamki Durga Puja gi vacation na maram oiraga Manipur High Court tha asigi kunmathoi dagi kunmapal fauba chutti oigani hairi vacation manung da tha asigi kunmanga ningthokaba numita court ki sitting ama leigani vacation court asigi dama atuba civil amasung criminal gi case file September 12 gi ayuk pung 10 makhai dagi nungtil pung 3 fauba tauba yagani hairi MSPDCL gi engagement staff singna chatharakli ba seas walk strike ngasi sumakha chathari ngasi tongan ba IED head office singda khongjang changsin ki lamfield de leiba IED to the su engagement staff singna office ki gate mamang da wakat khongjang changsin ki matam sangna dagi warak laba engagement staff singbu khudong chab amat pidana handak ta nauna MSPDCL gi nauna recruitment pangthok na ba hotnari ba si yaning de mari laina ba authority na mit yang changbiu hairi National Highway 137A Infal Mayang Infalgi Bengun Amadi Uchiwa Kulgi Marakta Leiba Ugi Pibam Chadraba Thong Pipe Culvert Sindokna Bagidama Hayeng Amasung Hangchit Numit Nini gi Lambi Matek Asida Gari Chathok Sasinda Athingban Leiragani Hairi Hiramasiga Mari Lainana National Highway Division No. 1 PWD gi Educative Engineer gi Cherola Mana Khangalakli Paugi Maraktat Natin ba break ama Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Datsun gi nauna launch tawraba yamna powerful oiraba gari ready go 1 liter island nisanda phambiragani nasima klapiduna test drive tawbiraga gari asi comfort and convenience features in khangbiu booking gi damak link sinbirau island nissan near standard robert higher secondary school kanchipur akupamaro gi damak tizari pa phone number asda contact tawbirau ngasidi swara hajinge ture kuri no tu tije मुझे करी योग जाओ सीधी योशी का नहीं है मत्स्यगी योशीदी तता तिस्कोनी ने दुदी सनागी मुहुत यंगन सिंबे अंदर Sky Hospital da world class interventional cardiology ki khudong chab leijare operation tawdana heart ke ahubo menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani digi hena Sky Hospital la mai pa satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore gatanabiu ningam hogdana ba hana booking tawbiu
Drink pure, live healthy, we care. Ladies Fitness World, Kayshampat Junction, Tidim Main Road. Hakchang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 1, 2, 3, 4, 5, 6, 7, 8, 9, 10. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungaraktaba singidabak amatta ngaraba upaidi jolip syrup amasung jolip capsule bu chanmina sinabiyo. Break matuna taram nokchiri zimakata babauda Thambal Mari College Oinam ge Employees Association na thabak lepagi khongjang changsilibasi si makhata na changsindana lagliba ningthokaba fawbagi manungda mausagum class lowdrabadi tangai fadaba thabak governing body na lokhatlagani hairi. College asida ngasi pangthokiba pawgi mifam amada governing body ge secretary W Debit na college asida politics tawbiganu governing body ge chairman association asina talibat demand sing asida sahi tawdi haina haikiba adu laibak thibani. Makoina taliba demand sing adu da yauriba governing body manungda government ki mioi ama nominee oina yahan ba haiba wafam adudi chairman ayaba pikhi de haiki. Makoi ki oza sing na class lord taba taragadi rule number 5 ki matungina an alternative arrangement oza sing akoi na singani darka laibo oza class sang na mohona gani next Monday dagi akoi normal class ta ongna bagi damakta aikoi na ozajing da appeal tawjari karigum bahai bo ozasing asina masigi authority na hai basigi against the dharna sit in protection gumanda sathar rabadi makoi da aikoi gi education code room number 5 ki matung ina makoi da necessary action logani aduna makata bada asum laba sit in protection hai ba dharna asi tobiraganu hai na governing body secretary gi maikai dagi ai na mayam ozajing employing amasu teaching amasu non teaching staff ta appeal Students Union ke General Secretary James Mitaina Oja Singh amadi governing body ki marakta yanadabadagi larik tamba fangdriba adu athuba matamda warishin purakna bahotna biu numit nini humni fawbagi manungda larik tamba fangandrabadi union na mahiroi singal loina na khongjang changsilagani haiki athuba matamda only 3 days or 2 days ki manungda yasnaba pobirakna makoi student sing side gi haje yasno proctor targadi akho sum class tawda sum matam leramina sima khata budi akoi chhatri gi oiba khongjang jam khuti oiba khongjang khara dum changsil gani Shwastahi Sevagi Saruk Ama Oina PHED Division Thaubalna Rural Development Organization Wangjinga Kutsam Naduna Luna na Laiseba Paujil Puba Mahiroi Singi Kongchat Ama Department Asigi Office Tagi Hauraga Khangabok Bashu Ground Fawba Chatkre Division Asina Konba Mafam Singda Taru Tanana Lehenaba Awareness Piba Apaba Ising Karamna Thamgani Haibaga Mari Lainana Village Water and Sanitation Committee Singdasu Training Piba Galoinana Class 10 Dagi 10 fawbagi manung dalaiba mahiroi singi essay competition su pangthokani hairi ngasigi thoramda division asigi EEMA Smart AEA Kumar L Deben amadi 10th Model High School gi mahiroi singsu sarukyaki Panthobi Housing Finance Company Limited Kakching Branch Hangdoki Bachahi ama Farakpagi Thoram Mission Blind School Kurau Pokpigi Mahiroi Singh Amadi Oja Singha Harau Tayamna Pangthokre Company gi Maikai Degi School Asigi Mahiroi Singh da Khudol Tamki Ngasigi Thoram Aduda Kakching Branch ki Manager Rakib School Asigi Principal ke Parengkom Company gi Staff Singh su Sarukyaki Swachh Bharat Mission ki saruk ama oina Loktak Project laiba Kontrani Suba Battalion CRPF na Swastahi Seva Thoram Loktak Project ki manung laiba School Sing Office Sing Tarutanana Thamna Bangarang dagi Hogdokre Tha sige ani fawba chathagadaba campaign asida lamdam adongi club organization amadi Lekai gi miyoi kyasu sarukyaki Battalion asigi second in command states Bobina India ki Prime Minister Narendra Modi na changsiliba mission asi mai pak naba battalion ki maikai dagi su angamba thakta hotnagani haiki
Ithai dam na miyam da piriba amang wasing laga dam asi decommission tauhananaba miyamgi oiba mifam ama sekmaijin phobak chow da pangthokre. Loktak Project Affected Areas Action Committee, Loktak Project Areas Farmers and Land Owner Association, phobak chow Mahila Mandal, phobak chow mitay pangal apun balob, sekmaijin mayay lekay nupi lob, Old Manipur mayay lambi Loktak Affected Areas Development Welfare Association na punna sinduna pangthokiba mifam aduda tongan ba warep sing lokre. Ithai dam na maram oiraga chay kuntra hena mangkraba low amadi masigi chapchaba compensation National Hydropower Corporation na pigadabani. Dam asina sokaliba miyoy singi matik chaba rehabilitation program singadabani amadi assembly da issue asi putoktuna ithai dam decommission tawgadabani haiba yauri. Tauram aduda wangangloy oikiba Committee on Human Rights ki Chairman Funindro Konsamna dam asina Manipur da khutsem gi ising ichaw toy na thokhalle. Chakot pa haiba si mipum khudimag na pami chakot pagi mingda miyoy karagi khudong chaba fanglaga miyambu awafam da tahanbadi langani. Maramaduna damasina manghan bagi saruk na henbana decommission tawbana hena fare haiki. Thoramaduda phobak chow GP gi Pradhan Jina Labuddin Nongzai MD Abdul Jafar ke nabadipsu saruk yaki. Mipamadugi tungda miyamgi khongchat amasu chatki. Relief Center for Welfare of Differently Abled Person Manipurna Lamdengda leba differently abled person amada khutsa haibagi pothok sing sabada changba khutsu khulai khara mateng pangkre. Center asina hojik fawbada Manipur gi mafam kyada chattuna counseling amadi home based program thengnarakpa differently abled singbo masa marom dom lepcha bangamnana ba pandamda ministry gi grant amatta phangdana member singna angam ba khaigat naduna mateng pangbani. Manipur government na sumayoy asigi paikhat pa yaba thabak sing pukchil sing na paikhat piu ngasi fawbada sale gi mateng thabak fangdabagi allowance scholarship amasung differently able sing na semjaba NGO sing the grant in ad pibasu ngasi fawba matong maram khangdana leire. Hiram asida Chief Minister na mityeng changbinaba pukning chingsilakli. Sajal de Koba Tangal Bazangari Galidagi, Chay Kuntra Mangarom Suraba, Mioy Ama, Tasi, Gi Anidagi, Nungtilpung Anirom Taba, Aduaida, Mafam Kangdana Mankre, Mahak Foot Manga Inchi Manga Wangi, Kulay Kuchuni, Mahak Natoki Bamatamda, Jean Amasetki, Asang Bama Chugit Check Set Amalitki, Mahakukanagumana Tengnabirabadi, Mahaki Mayamba, Manik De, mobile number 8731088761, Natraga, Manangnapo Police Station, the Pau, PBU Hairi. Howzero bada moriba pau amukahanna. Bank miyanga pabamari thamlabadi chakot palaybak ama oiba ngamgani haina Forest Minister T. Shankumar na fongdokre. Amasong makong sombi ba watpadagi malengi thakta yoba ngamgada ba sanara kya lamakhangda mangki ba yawi haina Health Minister L. Jayantkumar na fongdokre. Howji fawbugi na STV na pijaba pau matanga shwadalo sinjare midyeng tabiri basing mo mukana kurumjari.